ꯊꯣꯛꯇꯕ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯀꯩꯀꯩꯗꯨ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗꯨ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡ ꯐꯣꯡꯒꯗꯕꯗꯤ ꯈꯪꯕ꯭ꯔꯥ ꯀꯔꯝꯕ ꯋꯦꯕꯁꯥꯏꯠꯅ ꯑꯗꯩ ꯀꯔꯝꯕ ꯄꯦꯖ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯦꯛ ꯅ꯭ꯌꯨꯁꯁꯦ ꯆꯂꯥꯏ ꯌꯥꯝ ꯊꯨꯏꯑꯕ ꯑꯗꯨꯗꯤ ꯄꯦꯖ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯦꯛꯇ ꯐꯦꯛ ꯅ꯭ꯌꯨꯁꯁꯤꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯄꯦꯖ ꯂꯩꯇꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯊꯥꯒꯠꯄꯗꯣ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯣꯏꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯞꯗꯦꯠ ꯈꯔ ꯇꯧꯔꯒꯦ ꯁꯤꯒꯤ ꯁꯣꯔꯁꯁꯦ ꯑꯅꯝꯕꯅ ꯐꯦꯁꯕꯨꯛꯇꯒꯤ ꯐꯪꯕ ꯁꯣꯔꯁ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ 90% ꯆꯨꯝꯃꯅꯤ ꯈꯟꯕ ꯁꯣꯔꯁ ꯀꯩꯗꯨꯅꯦ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯪꯉꯤꯕ ꯂꯩꯔꯤꯕ ꯁꯦꯟꯊꯣꯛꯁꯤꯒ ꯂꯩꯔꯤꯕ ꯄꯩꯁꯥ ꯁꯦꯜꯁꯤꯡꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯔꯤꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯌꯦꯡꯉꯣ ꯅꯍꯥꯔꯣꯜ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯊꯥꯕꯜ ꯇꯧꯅꯤꯅ ꯈꯣꯝꯃꯝꯕ ꯄꯩꯁꯥꯈꯩꯗꯣ ꯂꯣꯛꯗꯥꯎꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯆꯥꯅ ꯊꯛꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯅꯁꯨ ꯇꯥꯛꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯃꯉꯥꯜ ꯍꯥꯏꯕ ꯀꯔꯝꯕ ꯇꯥꯛꯁ ꯐꯣꯔꯁꯅꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ COVID-19ꯒ ꯃꯔꯤ ꯂꯩꯅꯩꯅ ꯆꯦꯡ ꯍꯋꯥꯏ ꯌꯦꯜꯂꯤꯗꯅꯀꯣ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯕꯁꯤꯗ ꯁꯔꯀꯥꯔꯅ ꯄꯤꯒꯗꯧꯕ ꯆꯥꯡꯗꯣ ꯑꯗꯨꯗꯒꯤ ꯍꯟꯊꯅ ꯄꯤꯕ ꯉꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗꯒꯤ ꯗꯨꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯃꯃꯜ ꯋꯥꯡꯅ ꯃꯃꯜ ꯀꯥꯅ ꯌꯣꯜꯂꯝꯕꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯅꯕꯒꯤ ꯆꯥꯡ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯅꯤ ꯇꯥꯛꯁ ꯐꯣꯔꯁ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯄꯤꯔꯤꯕ ꯅꯝꯕꯔ ꯃꯔꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯗꯣꯝꯒꯤ ꯂꯝꯗꯝꯗ ꯅꯠꯇꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯒꯗꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯛꯄ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯊꯤ ꯊꯥꯒꯠꯂꯦ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯑꯐꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯁꯤꯗ ꯊꯣꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯣ ꯄꯨꯛꯆꯦꯜ ꯀꯌꯥꯝ ꯊꯤ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯝ ꯂꯩꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯃꯅꯤꯄꯨꯔꯗ ꯄꯣꯛꯎꯕ ꯂꯥꯏꯕꯛ ꯌꯥꯝ ꯊꯤ ꯐꯩ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯋꯥꯡꯖꯤꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁꯤꯒꯤ ꯇꯧꯔꯤꯕ ꯋꯥꯔꯁ ꯈꯤꯇꯪ ꯑꯁꯤꯁꯦ ꯃꯐꯝ ꯀꯔꯥꯏꯗꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯁꯨꯃꯥꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚ ꯐꯣꯔꯁꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯍꯥꯛꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯄꯤꯕꯅꯦ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯁꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟꯇ ꯅꯠꯇꯦꯀꯣ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤꯅꯦ ꯃꯥꯅ ꯄꯤꯔꯤꯁꯦ ꯃꯃꯜ ꯍꯣꯡꯖ ꯇꯥꯔꯁꯨ ꯑꯗꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯀꯌꯥꯝ ꯊꯤꯅ ꯍꯔꯥꯎꯔꯝꯒꯅꯤ ꯀꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤ ꯑꯦꯟ ꯕꯤꯔꯦꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯏꯁꯨꯗ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯦꯆꯔꯒꯤ ꯂꯥꯛꯄ ꯏꯁꯨꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯃ ꯂꯥꯛꯈꯤꯗ ꯑꯗꯨꯗ ꯁꯤꯑꯦꯝ ꯃꯁꯥ ꯑꯣꯏꯅ ꯕꯨꯠꯀ ꯇꯣꯡꯊꯔꯒ ꯄꯟꯈꯤꯃꯤꯟꯅꯕ ꯑꯍꯤꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯍꯤꯡ ꯆꯨꯞꯄꯒ ꯂꯩꯔꯒꯀꯣ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯑꯗꯨꯒ ꯍꯧꯖꯤꯛ COVID-19ꯅ ꯊꯣꯛꯂꯛꯏꯕ ꯏꯁꯨꯗꯁꯨ ꯃꯍꯥꯛꯅ ꯍꯛꯊꯦꯡꯅꯅ ꯁꯨꯃꯥꯏꯅ ꯂꯦꯞꯄꯤꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯒ ꯆꯥꯟꯅꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯠ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕꯤꯕꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯊꯤꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯐꯝꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯒ ꯌꯥꯝ ꯊꯨꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄꯅꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯋꯦꯕꯁꯥꯏꯠ ꯑꯃ ꯂꯣꯟꯆ ꯇꯧꯈ꯭ꯔꯦꯕ COVID-19ꯒ ꯃꯔꯤ ꯂꯩꯅꯅ www.tengban.in ꯁꯤ ꯋꯦꯕꯁꯥꯏꯠꯀꯤ ꯂꯤꯡꯁꯦ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤ ꯐꯥꯔꯁ ꯂꯤꯡ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯅꯤ ꯁꯤ ꯋꯦꯕꯁꯥꯏꯠ ꯁꯤꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ COVID-19ꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯁꯜꯂꯛꯇꯕ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯂꯝꯕꯤꯗ ꯄꯜꯂꯒ ꯂꯩꯕ ꯑꯃꯁꯨꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯗꯨꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯒꯤ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯋꯦꯕꯁꯥꯏꯠꯅꯦ ꯑꯗꯣ ꯋꯦꯕꯁꯥꯏꯠꯁꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯀꯔꯤ ꯌꯥꯎꯏ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯤꯇꯪ ꯁꯥꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕꯁꯤꯗꯀꯣ ꯈꯤꯇꯪ ꯃꯅꯨꯡ ꯆꯪꯉꯒ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯁꯤꯒꯤ ꯇꯦꯡꯕꯥꯡ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯍꯥꯏꯖꯦ ꯂꯩꯖꯦ ꯁꯤꯗ ꯆꯪꯕꯤꯔꯅꯤ ꯁꯤꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯁꯤꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯇꯦꯡꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯏꯕꯤꯔꯒ ꯑꯗꯣ ꯁꯤꯒꯤ ꯐꯣꯟꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯃꯤꯡ ꯑꯗꯨꯅ ꯆꯤꯡꯕꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯅꯤꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯕꯃꯤꯠꯁꯦ ꯁꯤꯗ ꯁꯕꯃꯤꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯃꯈꯣꯏꯗ ꯇꯥꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯒ ꯁꯤꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯌꯥꯕ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩ ꯃꯇꯦꯡ
ꯄꯥꯡꯅꯤꯡꯉꯒꯅ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯆꯤꯡꯊꯔꯛꯑꯦꯕ ꯗꯣꯅꯦꯁꯟ ꯑꯦꯟड ꯁꯞꯄꯣꯔꯠ ꯂꯩꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯗ ꯆꯪꯕꯤꯔꯅꯤ ꯁꯤꯗ ꯆꯪꯕꯤꯔ ꯁꯤ ꯃꯇꯦꯡꯗꯀꯣ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯄꯥꯡꯕ ꯌꯥꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯄꯥꯡꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯟ ꯂꯩꯁꯦ ꯆꯞ ꯃꯥꯟꯅꯩ ꯐꯣꯟꯁꯤꯡꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯗꯣꯅꯦꯁꯟ ꯍꯥꯏꯁꯦ ꯁꯤꯗ ꯆꯪꯕꯤꯔꯒ ꯁꯤꯗ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ COVID-19ꯒꯤ ꯔꯦꯁꯄꯣꯟꯁ ꯇꯤꯝꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯁꯤꯗ ꯆꯪꯕꯤꯔꯦꯗꯅ ꯁꯤꯗ ꯆꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ 13ꯀꯤ ꯂꯣꯏꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯝꯃꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯊꯣꯛꯑꯒ ꯅꯈꯣꯏꯅ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗꯒꯤ ꯑꯗꯨꯒ COVID-19ꯒ ꯃꯔꯤ ꯂꯩꯅꯕ ꯑꯞꯗꯦꯠ ꯌꯦꯡꯅꯤꯡꯉꯒꯁꯨ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯑꯃꯁꯨꯡ WHOꯒꯤ ꯃꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯆꯪꯉ ꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯦꯕꯁꯥꯏꯠꯅꯤ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯋꯦꯕꯁꯥꯏꯠꯅꯤ ꯃꯈꯣꯏꯅ ꯍꯥꯞꯄꯛꯏꯁꯦ ꯑꯗꯣ ꯁꯤꯗ ꯆꯪꯉꯒ ꯐꯦꯛ ꯅ꯭ꯌꯨꯁ ꯅꯠꯇꯕ ꯑꯆꯨꯝꯕ ꯅ꯭ꯌꯨꯁ ꯀꯩꯗꯣ ꯁꯤꯗ ꯑꯗꯨꯝ ꯅꯈꯣꯏꯅ ꯑꯞꯗꯦꯠ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯦ